ꯔꯦꯈꯥ ꯃꯤꯍꯥꯠꯀꯤ ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯅꯥꯎꯔꯦꯝ ꯔꯦꯈꯥ ꯃꯤꯍꯥꯠꯀ ꯃꯔꯤ ꯂꯩꯅꯅ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯥꯏꯑꯣꯅ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯋꯦꯁꯇ ꯔꯦꯈꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯥꯎꯔꯦꯝ ꯗꯤꯖꯃꯅꯤꯒꯤ ꯃꯊꯛꯇ ꯉꯁꯤ ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯀꯣꯔꯠꯅ ꯑꯥꯏꯑꯣꯅ ꯊꯥꯡꯒꯠꯂꯛꯄ ꯆꯥꯔꯖꯁꯤꯠꯀꯤ ꯋꯥꯔꯣꯜ ꯄꯥꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯀꯦꯁ ꯆꯠꯊꯅꯕ ꯊꯕꯛ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯁꯖꯤꯋꯥ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜꯗ ꯂꯩꯔꯤꯕ ꯅꯥꯎꯔꯦꯝ ꯗꯤꯖꯃꯅꯤ ꯁꯦꯞꯇꯦꯝꯕꯔ 2ꯗ ꯀꯣꯔꯠ ꯑꯁꯤꯗ ꯄꯨꯊꯣꯔꯛꯅꯕ ꯖꯦꯜ ꯑꯦꯁ.ꯄꯤꯗ ꯗꯥꯏꯔꯦꯛꯁꯟ ꯄꯤꯈꯤ꯫ ꯁꯛꯅꯥꯏꯔꯕ ꯐꯦꯁꯟ ꯗꯤꯖꯥꯏꯅꯔ ꯅꯥꯎꯔꯦꯝ ꯔꯣꯕꯥꯔꯠꯀꯤ ꯑꯄꯣꯛꯄ ꯁꯤꯡꯖꯃꯩ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗꯒꯤ ꯅꯥꯎꯔꯦꯝ ꯑꯣꯡꯕꯤ ꯔꯦꯈꯥ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 28ꯒꯤ ꯅꯨꯡꯊꯤꯜ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯇꯝꯊꯤꯅ ꯍꯥꯠꯂꯝꯂꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯔꯦꯈꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯥꯎꯔꯦꯝ ꯗꯤꯖꯃꯅꯤ ꯃꯦ 31ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5:30 ꯇꯥꯕꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯅ ꯐꯒꯠꯈꯤꯕꯅꯤ꯫